ꯐꯨꯠꯄ ꯂꯣꯏꯔꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯄꯤꯛꯅ ꯄꯤꯛꯅ ꯀꯛꯑꯦ ꯑꯗꯨꯒ ꯑꯃꯨꯛ ꯐꯖꯅ ꯅꯞ ꯅꯞ ꯂꯥꯎꯅ ꯉꯧꯔꯗꯕꯅꯦ ꯑꯗꯨꯒ ꯊꯥꯎ ꯍꯩꯔꯒꯦ ꯊꯥꯎꯁꯦ ꯈꯤꯇꯪ ꯅꯝꯅ ꯍꯩꯒꯦ ꯅꯠꯇ꯭ꯔꯗꯤ ꯊꯥꯎ ꯅꯝꯗꯗꯤ ꯍꯥꯎꯔꯣꯏꯕ ꯇꯤꯜꯍꯧ ꯆꯅꯝ ꯁꯤꯡ ꯈꯔ ꯌꯨꯝꯗ ꯁꯦꯝꯕ ꯃꯔꯨ ꯃꯔꯥꯡ ꯒꯔꯝ ꯃꯁꯥꯂꯥ ꯖꯤꯔꯥ ꯄꯥꯎꯗꯔ ꯃꯆꯨ ꯃꯅꯨꯡꯁꯥ ꯊꯨꯝ ꯃꯑꯣꯡꯗꯤ ꯃꯥꯜꯂꯦ ꯃꯣꯔꯣꯛ ꯇꯛ 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 ꯐꯗꯤꯒꯣꯝ ꯃꯣꯔꯣꯛ ꯃꯆꯨ ꯐꯗꯤꯒꯣꯝ ꯂꯣꯏꯔꯝꯗꯥꯏꯒꯤ ꯆꯥꯏꯁꯤꯜꯂꯒ ꯑꯣꯛ ꯃꯅꯨꯡꯁꯥ ꯊꯣꯡꯕ ꯆꯥꯒꯦ ꯑꯗꯨ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯕꯤꯌꯨ ꯍꯨꯃꯥꯡ ꯇꯥꯍꯟꯕꯤꯌꯨ ꯑꯗꯨꯒ ꯍꯥꯎꯅ ꯍꯥꯎꯅ ꯆꯥꯁꯤ ꯃꯐꯣꯟ ꯈꯔ ꯂꯩꯔꯦ ꯑꯗꯨꯗꯤ ꯆꯥꯅꯕ ꯇꯧꯔꯁꯤ ꯏꯁꯤꯡ ꯊꯛꯀꯦ ꯆꯥꯔꯁꯤ ꯍꯧꯔꯁꯤ ꯃꯇꯨꯝ ꯑꯃ ꯍꯥꯞꯀꯦ ꯀꯂꯦꯖꯥ
ใช้一上那桶不连看的，好的，真好的，这路开不了，这路路的。Wow nih. Sakit apa sakit? Yam dah betul, kapai muka apa?
이싱이나 해버려 이싱. 저는 이제 막 구우죠. 저는 막 구우죠. 넣어서 먹으면 돼. Kaleja chứ mà hồi kaleja. matengah. 저는 뭐 꾸질 놓고게도 그냥 대행 뭐야? 놓고도 몇 차차도 또 찾아봐.
ꯆꯅꯝ ꯃꯀꯨ ꯑꯔꯣꯏꯕ ꯃꯍꯤꯁꯤꯗꯤ ꯉꯝꯗ꯭ꯔꯦ ꯊꯥꯎꯗꯣ खत्म बाय बाय टाटा